ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯔꯥꯠ ꯃꯐꯝꯗꯅꯤ꯫ ꯂꯩꯔꯥꯡ ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯩꯗꯣꯏꯁꯤ ꯇꯟꯗ꯭ꯔꯥ ꯍꯥꯏꯕ? ꯏꯆꯦ, ꯏꯇꯣꯝꯇ ꯂꯩꯕ ꯇꯜꯂꯤꯅꯕꯨ ꯀꯩ ꯎꯄꯥꯏ ꯂꯩꯒꯦ ꯁꯤꯗꯕꯨ? ꯃꯈꯣꯏ ꯅꯨꯄꯥꯗꯨꯁꯨ ꯉꯟꯇꯥ ꯍꯦꯛ ꯁꯤꯗꯣꯛꯈꯤ꯫ ꯑꯩ ꯇꯁꯦꯡꯅꯅꯦ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅꯕꯨ ꯀꯩ ꯎꯄꯥꯏ ꯂꯩ? ꯀꯅꯥꯗꯅꯣ ꯑꯩꯅ ꯁꯥꯎꯅꯤꯡꯉꯦꯅ ꯁꯥꯎꯔꯨꯗꯣꯏꯁꯤꯕꯣ? ꯑꯗꯨꯅꯅꯤ ꯏꯆꯦ, ꯂꯩꯕ ꯇꯥꯕꯅꯦ ꯑꯗꯨꯝ ꯏꯇꯣꯝꯇ꯫ ꯍꯦꯛ ꯇꯜꯂꯒ ꯏꯆꯦꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯀꯧꯔꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯝꯅꯤ ꯍꯦꯛ ꯇꯧ꯫ ꯑꯗꯨ ꯂꯩꯔꯥꯡ, ꯑꯩꯅ ꯉꯥꯇꯪꯕꯗ ꯌꯥꯎꯔꯣꯏꯀꯣ ꯑꯩꯕꯨꯗꯤ꯫ ꯁꯦ ꯄꯣꯄꯥꯡꯁꯦ ꯄꯥꯏꯁꯤꯜꯂꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯣꯝꯗ ꯂꯨꯍꯣꯡꯕ ꯑꯅꯤ ꯑꯃꯁꯨ ꯐꯥꯡꯖꯤꯟꯅꯔꯤꯌꯦ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯪ ꯁꯥꯎꯔꯅꯨꯀꯣ꯫ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ꯫ ꯐꯩꯖꯥꯎꯗꯣ ꯍꯤꯡꯂꯤꯉꯩꯗ ꯌꯥꯝꯅ ꯐꯕꯅꯤꯗꯣ, ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯦ ꯉꯥꯏꯍꯥꯛꯇ ꯎꯅꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯔꯥꯡ ꯁꯣꯔꯥꯠ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯂꯩꯔꯥꯡꯒꯤ ꯃꯄꯨꯔꯣꯏꯕ ꯐꯩꯖꯥꯎ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯉꯁꯤ ꯁꯣꯔꯥꯠ ꯑꯗꯨ ꯃꯍꯥꯛꯀꯤꯅꯤ, ꯐꯩꯖꯥꯎꯒꯤ ꯊꯋꯥꯏꯅ꯫ ꯌꯦꯡꯉꯨꯅꯦꯁꯦ, ꯑꯩꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯌꯨ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡ, ꯃꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ? ꯑꯩꯁꯤ ꯁꯤꯔꯕ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯇꯥꯛꯅꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯁꯣꯔꯥꯠ ꯂꯣꯏꯔꯦ ꯑꯩꯒꯤ, ꯑꯗꯣ ꯆꯥꯏꯔꯤꯕ ꯂꯥ ꯇꯥꯔꯤꯕ ꯀꯩꯀꯥꯁꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯃꯤ ꯇꯧꯔꯤꯁꯦ꯫ ꯂꯩꯔꯥꯡ, ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯅꯥꯅꯣꯅꯦ? ꯑꯣ, ꯇꯥꯔꯦ, ꯀꯅꯥꯅꯣ? ꯂꯩꯔꯥꯡ ꯃꯃꯥꯡ ꯊꯣꯡꯖꯥꯎꯗꯣ ꯍꯥꯡꯗꯨꯅ ꯀꯔꯤꯝꯇ ꯈꯟꯗ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯀꯅꯥꯁꯨ ꯂꯩꯇꯦꯅ꯫ ꯑꯩ ꯏꯇꯣꯝꯇ ꯂꯩ ꯍꯥꯏꯕꯁꯤꯗ ꯍꯨꯔꯥꯟꯕ ꯂꯥꯛꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯀꯤꯅꯅꯕ ꯂꯛꯅꯔꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯀꯧꯈꯤꯕꯗꯨꯕꯨ? ꯂꯩꯔꯥꯡ ꯑꯀꯣꯏꯕ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯂꯣꯏꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯕꯁꯤꯗ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯂꯩꯁꯤꯜꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯣ ꯏꯃꯥ, ꯁꯤꯔꯦ, ꯑꯩ ꯁꯤꯔꯦ꯫ ꯑꯣ, ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯝꯇ ꯀꯜꯂꯨ ꯂꯥꯛꯎꯅꯦ꯫ ꯀꯩꯅꯣ ꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯥ? ꯇꯥ ꯐꯩꯖꯥꯎ, ꯅꯪꯕꯨ ꯁꯤꯔꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯣꯔꯥꯠ ꯂꯣꯏꯔꯕꯁꯤꯐꯥꯎ ꯇꯝꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯁꯤꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯑꯕ ꯑꯩ ꯂꯩꯔꯥꯡ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯩꯁꯦ ꯁꯤꯔꯦ, ꯕꯨꯠ ꯑꯣꯜꯂꯦ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯇꯝꯅꯕꯤꯗꯧꯕ ꯅꯨꯄꯥ ꯅꯠꯇꯦ ꯀꯣ꯫ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯅꯪ ꯀꯧꯊꯣꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯡ ꯇꯤꯂꯣꯡ ꯊꯣꯡꯒꯥꯟ ꯐꯥꯎ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯊꯝꯂꯤꯕꯁꯤꯕꯣ? ꯑꯩ ꯑꯁꯨꯝꯅ ꯃꯣꯠꯄ ꯌꯥꯗꯦ, ꯌꯨꯝꯗ ꯃꯣꯠꯄ ꯌꯥꯗꯦ ꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ? ꯈꯪꯅ ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯂꯤꯕꯁꯤꯕꯣ? ꯅꯨꯄꯤ, ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ꯫ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯍꯩꯃꯥ, ꯑꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯀꯩꯅꯣꯅꯤ, ꯇꯥ ꯐꯩꯖꯥꯎꯒꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯅꯤ ꯈꯪꯗ꯭ꯔꯣ? ꯊꯕꯛ ꯃꯌꯥꯝ ꯑꯃ ꯏꯇꯣꯝꯇꯅ ꯁꯤꯜ ꯂꯥꯡꯗꯅ ꯇꯧꯔꯤꯕ ꯋꯥꯈ꯭ꯔꯕ ꯄꯣꯠꯅꯦ꯫ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯍꯧꯖꯤꯛꯇꯅꯦ ꯋꯥꯔꯦꯅ ꯇꯨꯝꯒꯦꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ꯫ ꯈꯪꯗ꯭ꯔꯦꯗ ꯑꯣꯏꯕ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯏꯗꯀꯣ꯫ ꯏꯆꯥ ꯅꯨꯄꯤ ꯑꯃꯇꯪ, ꯅꯨꯄꯥ ꯑꯃꯇꯪ ꯂꯩꯍꯜꯂꯝꯕ ꯌꯥꯗ꯭ꯔꯕ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯅ ꯋꯥꯅ ꯂꯩꯕꯁꯤ ꯎꯔꯒ ꯄꯦꯜꯂꯣꯀꯣ ꯅꯪ ꯅꯨꯡꯉꯥꯏꯔꯤꯅꯤꯅꯦ ꯅꯇꯣꯝꯇ ꯁꯤꯔꯒ ꯅꯪ꯫ ꯍꯩꯃ, ꯃꯁꯤ ꯑꯩꯅ ꯁꯤꯅꯤꯡꯗꯅ ꯁꯤꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯅꯪꯕꯨ꯫ ꯂꯩꯔꯥꯡ, ꯑꯩ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯛꯀꯦ꯫ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯦ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯣ ꯅꯪ ꯅꯇꯣꯝꯇ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯇꯁꯦꯡꯅ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯧ꯫ ꯑꯣ, ꯇꯥ ꯐꯩꯖꯥꯎ, ꯑꯩꯕꯨ ꯀꯔꯝꯅ ꯅꯪ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕꯅꯣ? ꯂꯩꯔꯥꯡ, ꯅꯪꯕꯨ ꯑꯗꯨꯝꯅ ꯀꯞꯂꯛꯀꯅꯨꯀꯣ꯫ ꯉꯁꯥꯏ ꯑꯩꯒꯤ ꯁꯣꯔꯥꯠ ꯁꯣꯜꯂꯤꯉꯩ ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯅꯝ ꯏꯆꯣ ꯃꯈꯩ ꯀꯞꯂꯛꯄꯗꯣ ꯀꯌꯥꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪ ꯊꯥꯗꯣꯛꯂꯒ ꯁꯤꯅꯤꯡꯕ ꯅꯠꯇꯦ꯫ ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥꯅꯤ, ꯑꯩ ꯆꯠꯂꯒꯦ꯫ ꯂꯨꯅ ꯅꯥꯟꯅꯗꯤ ꯂꯩꯌꯨꯀꯣ ꯂꯩꯔꯥꯡ꯫ ꯑꯣ, ꯇꯥ ꯐꯩꯖꯥꯎ, ꯅꯪ ꯆꯠꯂꯕ꯭ꯔꯣ? ꯀꯤ ꯍꯥꯏꯕꯕꯨ ꯇꯥ ꯐꯩꯖꯥꯎ, ꯅꯪꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯐꯩꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯩꯖꯥꯎꯅ ꯍꯥꯏꯔꯝꯕꯒꯨꯝ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯒ ꯂꯩꯔꯝꯃꯤ꯫ ꯏꯅꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯅꯦꯗ? ꯑꯩꯈꯣꯏꯗ ꯂꯩꯕꯁꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯏꯅꯦꯗꯁꯨ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯇꯧꯕꯅꯤ ꯏꯅꯦ꯫ ꯑꯣ, ꯍꯥꯏꯌꯣ, ꯀꯩꯅꯣ? ꯏꯅꯦ, ꯃꯥꯃꯗꯣ
ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯖꯩ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯣ ꯏꯅꯦ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯏꯅꯦꯅ ꯑꯁꯨꯛ ꯌꯥꯝ ꯃꯣꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯄꯨꯗꯤ ꯅꯥꯜꯂꯦꯗ ꯈꯪꯗꯦꯗ ꯅꯣꯏꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯁꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯁ ꯅꯥꯟꯕꯒ ꯁꯪꯗꯦꯗ ꯑꯗꯨ ꯌꯦꯡꯉꯣꯏ ꯏꯅꯦꯁꯦ ꯃꯣꯠꯄ ꯌꯥꯗꯦ ꯅꯪꯒꯤ ꯃꯥꯃꯗꯣ ꯃꯥꯅ ꯃꯁꯥ ꯅꯥꯟꯅ ꯂꯝ ꯇꯨꯁꯤꯡꯁꯦ ꯁꯤꯠ ꯅꯥꯟꯅ ꯊꯝꯕꯁꯤꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯅ ꯏꯅꯦꯅ ꯊꯝꯕꯅꯤ ꯅꯥꯟꯅ ꯊꯕꯛꯁꯨ ꯈꯔ ꯀꯣꯝꯃꯤ ꯑꯣ ꯂꯩꯔꯥꯡ ꯏꯆꯦ ꯄꯤꯁꯛ ꯆꯪꯉꯛꯑꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯌꯦ ꯂꯩꯔꯥꯡ ꯍꯩꯃ ꯂꯩꯍꯥꯎ ꯅꯪꯁꯨ ꯅꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯣ ꯍꯣꯏ ꯐꯩ ꯅꯅꯦ ꯃꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯅꯣꯏꯒ ꯁꯨꯃꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯣ ꯀꯣ ꯅꯅꯦꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯅꯕ ꯂꯩꯔꯥꯡ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯅꯦ ꯅꯪꯕꯨ ꯀꯩ ꯋꯥꯕꯨ ꯑꯣꯏꯔꯕꯅꯣ ꯏꯆꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯟꯗꯛ ꯈꯨꯜꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯏꯆꯦ ꯑꯩꯗꯤ ꯀꯩꯝꯇ ꯇꯥꯗꯦ ꯈꯪꯗꯦ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯤꯅ ꯀꯔꯤ ꯑꯣ ꯑꯇꯩ ꯅꯠꯇꯦ ꯐꯩꯖꯥꯎꯗꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯦꯔꯥ ꯏꯆꯦ ꯅꯥꯇꯩ ꯆꯥꯗꯕ ꯂꯩꯀꯥꯏꯁꯦ ꯇꯝꯅꯔꯒ ꯑꯩꯒꯤ ꯅꯨꯄꯥꯗꯒꯗꯤ ꯇꯥꯏꯅꯕꯤꯔꯛꯀꯅꯨ ꯇꯥꯕꯗ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯉꯔꯥꯡꯗ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯌꯦ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦ ꯁꯤꯗ ꯑꯃꯨꯛ ꯏꯆꯦꯒꯤ ꯋꯥꯈꯜꯗꯨꯕꯨ ꯀꯩꯅꯣ ꯏꯆꯦ ꯄꯤꯁꯛ ꯋꯥꯈꯜꯗꯣ ꯈꯔ ꯃꯨꯟꯅ ꯈꯜꯂꯒ ꯉꯥꯡꯉꯨ ꯉꯥꯏꯈꯣꯅꯦ ꯂꯩꯔꯥꯡ ꯅꯪꯕꯨ ꯁꯥꯎꯒꯠꯈꯤꯅꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗ ꯁꯥꯎꯅꯕ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯐꯔꯦ ꯅꯪ ꯑꯩꯅꯦ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏꯀꯣ ꯃꯌꯥꯝꯁꯨ ꯊꯦꯡꯅꯕ ꯌꯥꯎꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯆꯠꯂꯦ ꯆꯠꯄꯤꯔꯣ 이스 그이놈이 아이기 누빠 시리나보 레카시다 땀나리나 아이기 누빠는 헥다 타이나비니냐 레이랑 아이 레이 야로이나 응? 다 파이사오기 타와이 가랑 라아미고 좀 러브사라네 너 가랑 마나 꼬이는 레이베 야드리 아이 삿라기는 빠이르가 사크랍니다 아이고 나트라가 마부 삿트라바 삿라네 라이레이 박다 레이바 딸라 삿라 네 그이노 하 kaisu nateda asumna numit asi hawkhirami mathanggi numitni koklen kauba amaiba ama khul asida leirami koklen asi phaijawgi thawaibu kauduna phajilaga thammani nungthil asidabu kainuni aigi bhut mayam asida tawrisibo mi pong ukhrabani chaidana ibu lai sanai namu phaba tare thabak ama khaki aina moibu phajinna thammani hey nakoi loina somda aigi nakta la uzamaiba 이코이부 거리부시부 거리 타박 아무 레비라게 오 타박 레비 나테 타박 때 누미당데 레이도 아도 아이나 거리부시 아따이기 나테 노이나 부크리에 동네 사나리부도 따따오가노 마도 앙앙 노비 부크리시 싱소부 라이브니도 핵 탱너루로 아이오이나 다사따도 사나기소 마닝가 솜나 짜 페이자오 낭가 마닝가이코 와리사시 nga랑다기 아이나 낭부 거르가 숨나 탐리부세 낭원다기 마팅 아마칵 라오게 따오거니 콜라시다 ai natana amaiba amamuk leiba nati adubu khunja pumba aingoda amatta layeng bidi masi taseng ai nungai te masi gi damak tani ai na ne nakhoi mayam phajin nu thamli basi takoklen atopa but singoi na phadun thambi basi da takoklen ge pam to tawon ai ngam lairam len dai leijawrage asumna phajin birak takoklen phattaba thabak tawun ai na hari basi miyam pumbana nangoda yenghalaki hairabadi afaba thabak tawba tamsi paijao nangna kari khang nangna khullasida hingligai matamda karimta khangba nati miyam pumbase aina kayam nungsi moigi dama kayam khanjai amaiba mo oina khullasida ana ye yaropa matamda aina layeng jage haibada moina yada atopa thangnaba khulgi mai moina kauraga yenghan aibuna haitaba karim khangjada moina ubi ayam pit maram asina nakhoi mayam ama aina phajinduna thamlibase aigi thabak amagidama thabak adu paijao nang khakki khak nangdi hinglingai matamda aigi wa tabani nang aina nakoi thawai singu phajilibase ataigi nate aibu thajadab aibu phatti haina khaliba makoi mayamda aisi phai haina utke tawbi paijao nangbu anau mapu kama aina soidul pokhanki nang aigi tengsibudi panglam ai nangona haijaribasi kullasige phaba thabak kaya ai tawni amaiba oina aidi siraba thawai kamdongna takoklengi mateng pangdui
ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯁꯨꯝꯗꯧꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯣꯛꯂꯦꯟꯅ ꯐꯩꯖꯥꯎꯗ ꯋꯥꯔꯣꯜ ꯈꯔ ꯍꯥꯏꯔꯝꯃꯤ ꯐꯩꯖꯥꯎ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯦ ꯐꯩꯖꯥꯎꯁꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄ ꯄꯥꯝꯖꯕꯅ ꯌꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯐꯩꯖꯥꯎꯅ ꯃꯣꯏꯒꯤ ꯅꯒꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯝꯊꯤꯈ꯭ꯔꯦꯗ ꯅꯠꯇꯦ ꯈꯤꯇꯁꯨ ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯀꯩꯗꯧꯕꯖꯥꯠ ꯁꯤꯅꯗꯤ ꯑꯗꯨꯝ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯛꯄ ꯇꯥꯕꯅꯤ ꯕꯨꯠ ꯑꯣꯏꯔꯁꯨꯅꯦ ꯑꯩꯗꯤ ꯃꯣꯠꯄꯁꯤ ꯌꯥꯗꯦ ꯍꯩꯅꯗꯦ ꯑꯩꯒꯤ ꯌꯨꯝꯗꯤ ꯅꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯔꯥꯡꯁꯨ ꯑꯩꯅ ꯉꯥꯡꯕꯣ ꯆꯩꯕꯣ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯇꯝꯅꯕ ꯍꯧꯔꯒꯦ ꯌꯥꯔꯕꯣ ꯍꯧꯔꯒꯦ ꯀꯗꯥꯏꯗꯒꯤ ꯍꯥꯟꯅ ꯍꯧꯁꯤꯒꯦ ꯃꯣꯠꯂꯤꯕꯁꯤꯡ ꯑꯁꯦ ꯑꯁꯤꯗꯒꯤ ꯍꯧꯔꯒꯦ ꯃꯅꯤꯡ ꯊꯣꯡꯁꯦ ꯍꯦꯛꯇ ꯊꯤꯜꯂꯒꯦ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ ꯏꯃꯨꯡꯗꯒꯤ ꯃꯨꯊꯤꯅ ꯑꯩ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯌꯦꯅꯈꯥꯗꯣ ꯌꯥꯝ ꯅꯥꯟꯕꯅꯤ ꯁꯨꯃꯥꯡꯂꯣꯝꯗ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯎꯅꯤ ꯅꯣꯏꯕ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩꯅꯦ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯄ ꯇꯜꯂꯤ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯑꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯣꯛ ꯀꯣꯛ ꯀꯩꯅꯣ ꯈꯪꯗꯦ ꯃꯨꯊꯤꯔꯩ ꯑꯦ ꯆꯨꯝꯅ ꯃꯨꯊꯤ ꯀꯧꯕꯅ ꯀꯧꯕꯅꯤ ꯃꯨꯊꯤꯔꯩ ꯀꯥꯏ ꯑꯩꯒ ꯑꯁꯥꯎꯕ ꯃꯤꯡꯒꯁꯦ ꯀꯧꯔꯛꯏ ꯃꯁꯤ ꯃꯤꯁꯤ ꯀꯅꯥ ꯑꯝꯇ ꯍꯧꯒꯠꯂꯒ ꯌꯦꯡꯒꯦꯗ ꯑꯩ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯅꯨꯡꯉꯥꯏ ꯂꯩꯔꯝ ꯃꯨꯊꯤ ꯁꯥꯎꯅ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯔꯝꯃꯣ ꯀꯞꯅꯤ ꯃꯤꯉꯣꯟꯗ ꯀꯔꯦꯝꯅꯕ ꯀꯞꯅꯤꯗꯅ ꯂꯤꯆꯩꯁꯦ ꯁꯥꯟꯊꯒꯦ ꯅꯥꯅꯪꯒꯟꯗꯨꯗ ꯑꯣ ꯂꯥꯛꯑꯣ ꯃꯨꯊꯤꯔꯩ ꯑꯩ ꯅꯪꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯌꯦ ꯀꯨꯆꯨꯅ ꯃꯨꯔꯤꯕ ꯁꯛꯅ ꯊꯤꯔꯤꯕ ꯅꯪꯕꯨ ꯃꯨꯊꯤꯔꯩ ꯀꯧꯗ ꯀꯅꯥꯗ ꯃꯨꯊꯤꯔꯩ ꯀꯧꯗꯣꯏ ꯃꯨꯊꯤ ꯀꯧꯕ ꯄꯛꯆꯗꯦ ꯃꯨꯊꯤꯔꯩ ꯀꯧꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯃꯨꯊꯤꯔꯩꯒ ꯐꯩꯖꯥꯎꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯅꯗꯕꯅꯤ ꯑꯃꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯕ ꯄꯥꯝꯖꯕꯅꯤ ꯐꯩꯖꯥꯎꯗꯤ ꯑꯗꯨꯒ ꯃꯨꯊꯤꯗꯤ ꯃꯁꯥ ꯈꯛ ꯅꯥꯟꯕ ꯌꯨꯝ ꯏꯪꯈꯣꯜ ꯌꯦꯅꯈꯥ ꯂꯨꯈꯥ ꯁꯦꯡꯗꯣꯛꯀꯅꯤ ꯈꯪꯗꯕ ꯃꯤꯅꯤ ꯁꯤꯅ ꯑꯌꯥꯝꯕ ꯃꯣꯏ ꯑꯅꯤꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯣꯠꯄ ꯅꯥꯟꯕꯒꯤ ꯃꯇꯥꯡꯗ ꯍꯦꯛ ꯈꯠꯅꯩ ꯃꯨꯊꯤꯅ ꯃꯆꯤꯟ ꯀꯟꯕ ꯍꯦꯟꯕꯅ ꯐꯩꯖꯥꯎꯗꯒꯤ ꯃꯨꯊꯤꯅ ꯍꯦꯛꯇ ꯈꯠꯅꯕꯗꯨ ꯂꯥꯜꯂꯁꯨ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯁꯥꯈꯤ ꯃꯨꯊꯤ ꯁꯥꯎꯅ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ ꯂꯩꯔꯝꯃꯣ ꯈꯞꯅꯤ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯅꯨꯄꯥ ꯅꯪ ꯀꯅꯥꯅꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯂꯣꯠꯂꯤꯅꯤꯅꯦ ꯀꯤꯗꯅ ꯀꯩꯗꯧꯕꯩ ꯂꯣꯠꯂꯤꯅꯣ ꯊꯣꯛꯂꯛꯑꯣ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯨꯊꯤ ꯁꯥꯎꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯒꯅꯤ ꯃꯨꯊꯤꯔꯩ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯅꯥꯛꯇ ꯂꯩꯀꯣ ꯅꯪꯕꯨ ꯎꯗ꯭ꯔꯕꯣ ꯏꯁ ꯀꯥꯏꯗꯅꯣ ꯑꯣꯏꯃ ꯀꯅꯥꯅꯣ ꯅꯪ ꯑꯣꯏꯔꯦ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕꯁꯤ ꯃꯨꯊꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯆꯩꯗꯨꯅ ꯀꯜꯂꯤ ꯑꯣꯏꯃ ꯁꯤꯔꯤꯅꯤ ꯀꯩꯅꯣ ꯕꯨꯠꯅꯤ ꯑꯩꯁꯦ ꯑꯃꯨꯛ ꯀꯊꯤꯃꯨ ꯅꯪꯕꯣ ꯕꯨꯠꯇꯕꯨ ꯑꯗꯨꯝꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯔꯤ ꯕꯨꯠ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯏ ꯈꯪꯕ꯭ꯔꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗꯅꯤ ꯀꯩꯅꯣꯅꯤ ꯉꯁꯥꯏꯈꯩ ꯑꯩꯗꯤ ꯁꯥꯎꯔꯤꯅꯤꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯀꯅꯥꯅꯣꯅꯤ ꯑꯩꯅ ꯐꯨꯔꯤꯕꯁꯤꯕꯣ ꯈꯣꯟꯖꯦꯜꯁꯤꯁꯨ ꯇꯥꯈ꯭ꯔꯕꯒꯨꯝ ꯑꯩꯒ ꯇꯣꯏꯅ ꯈꯠꯅꯕ ꯃꯤ ꯑꯃꯁꯨ ꯃꯥꯜꯂꯤꯅꯤ ꯃꯁꯛꯁꯤ ꯃꯩꯉꯥꯟꯁꯤ ꯆꯪꯁꯤꯜꯂꯒ ꯑꯝꯇ ꯌꯦꯡꯒꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯥꯎꯒꯤ ꯊꯋꯥꯏꯗꯨ ꯃꯨꯊꯤꯅ ꯃꯤꯅꯦꯅ ꯃꯩꯉꯥꯟꯗ ꯆꯤꯡꯂꯒ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯑꯣꯏ ꯃꯁꯤꯔꯦ ꯀꯩꯅꯣꯅꯦ ꯕꯨꯠ ꯅꯠꯇꯦ ꯊꯋꯥꯏ ꯐꯩꯖꯥꯎꯒꯤ ꯊꯋꯥꯏ ꯑꯩ ꯁꯤꯔꯦ ꯐꯩꯖꯥꯎ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯀꯔꯤ ꯑꯩꯕꯨ ꯅꯪꯅ ꯇꯃꯈꯩ ꯐꯨꯕꯤꯕ ꯑꯗꯨꯒ ꯀꯩ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯀꯤꯕ ꯁꯥꯗꯅ ꯍꯥꯠꯄꯤꯅꯨ ꯀꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯦꯅꯈꯥꯁꯤ ꯂꯨꯅ ꯅꯥꯟꯅ ꯊꯝꯃꯨ ꯏꯪꯈꯣꯜ ꯌꯨꯝ ꯀꯩꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯕꯁꯦ ꯃꯨꯊꯤꯔꯩ ꯀꯨꯆꯨ ꯃꯨꯕꯒꯤ ꯊꯤꯕꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯅꯪꯕꯨꯅꯦ ꯇꯝꯅꯕ ꯂꯥꯛꯄꯅꯦ ꯅꯪꯉꯣꯟꯗ ꯇꯝꯅꯅꯨ ꯍꯥꯏꯔꯗꯤꯅꯦ ꯁꯤ ꯌꯦꯡꯉꯨꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯁꯤ ꯅꯥꯟꯅ ꯊꯝꯂꯝꯒꯗꯕꯅꯤ ꯈꯪꯉꯕ ꯑꯩꯁꯦ ꯑꯌꯣ ꯅꯥꯏ ꯁꯤꯔ ꯐꯥꯎ ꯑꯍꯤꯡꯕ ꯃꯤꯅ ꯐꯨꯕꯁꯤ ꯅꯥꯏ ꯀꯩꯅꯣ ꯕꯨꯠꯅꯕꯨ ꯅꯥꯕꯒ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯁꯤꯔꯕꯁꯤꯗ ꯐꯥꯎ ꯀꯔꯦꯝꯅꯔꯛꯀꯅꯨ ꯅꯪ ꯆꯥꯊꯣꯛꯎꯔꯥ ꯆꯥꯔꯒꯦ ꯑꯣ ꯉꯥꯏꯈꯣ ꯌꯥꯅꯤ ꯑꯩꯕꯨ ꯆꯥꯕꯤꯅꯨ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯅꯪꯅ ꯄꯥꯝꯂꯤꯕ ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯩ ꯂꯩꯖꯔꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯇꯝꯅꯔꯅꯨ ꯐꯩꯖꯥꯎ ꯂꯥꯏꯔꯩꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯀꯩꯗꯧꯒꯦ ꯅꯪ ꯃꯨꯊꯤꯔꯩ ꯀꯨꯊꯤ ꯑꯩꯁꯦ ꯁꯤꯅꯤꯡꯗ ꯁꯤꯕꯅꯤ ꯀꯣ ꯀꯞꯅꯤꯡꯂꯛꯏ ꯀꯞꯄꯛꯎꯔꯥ ꯀꯤꯌꯦ ꯀꯞꯂꯛꯀꯅꯨ ꯑꯩ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯑꯗꯨꯒ ꯀꯞꯄꯛꯎ ꯑꯩꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇꯒ ꯀꯞꯂꯛꯀꯅꯨꯀꯣ ꯑꯗꯨ ꯐꯩꯖꯥꯎ ꯅꯪꯁꯤ ꯀꯤꯌꯦ ꯍꯥꯏꯕꯕꯨꯅꯦ ꯑꯩ ꯋꯥ ꯑꯝꯇꯪꯗꯤ ꯍꯥꯏꯅꯤꯡꯈ꯭ꯔꯦꯗꯀꯣ ꯀꯩ ꯋꯥꯅꯣ ꯑꯇꯩ ꯅꯠꯇꯦ ꯅꯪꯁꯤ ꯍꯤꯡꯂꯤꯉꯩꯗ ꯈꯔ ꯊꯦꯛꯂꯤ ꯅꯨꯄꯤ ꯍꯥꯏꯐꯦꯠ ꯆꯪꯖꯕꯅꯤ ꯁꯤꯔꯦ ꯀꯥꯏꯅ ꯊꯋꯥꯏ ꯑꯣꯏꯅ ꯕꯨꯠ ꯑꯣꯏna ꯂꯩꯕꯁꯤꯗꯤ ꯐꯖꯅꯗꯤ ꯊꯦꯛꯄ ꯍꯦꯟꯖꯤꯜꯂꯤ ꯅꯣꯏ ꯖꯣꯝꯗꯨꯅ ꯊꯦꯛꯄꯒꯤ ꯑꯌꯥꯕ ꯄꯤꯕ꯭ꯔꯣ ꯂꯩꯔꯩꯄꯥꯛꯇ ꯌꯦꯔꯥ ꯀꯩꯅꯣ
ꯑꯩ ꯂꯩꯔꯩꯄꯥꯛꯀ ꯌꯧꯔꯨꯗ꯭ꯔꯤ ꯑꯣ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯂꯩꯔꯩꯄꯥꯛꯇ ꯆꯠ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯊꯤꯗꯨ ꯍꯧ ꯊꯥꯗ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯀꯤꯅ ꯃꯨꯊꯤꯒꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯃꯅꯤꯡꯂꯣꯝꯗ ꯅꯪꯅ ꯅꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯣ ꯑꯩꯁꯨ ꯀꯩꯗꯧꯔꯕꯅꯣ ꯊꯣꯛꯂꯛꯀꯦ ꯇꯧꯔꯤꯅꯤ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥ ꯃꯤꯅꯥ ꯑꯩ ꯑꯁꯦ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯁꯣꯔꯒ ꯍꯣꯜꯂꯤꯕ꯭ꯔꯥ ꯑꯩꯁꯤꯕꯣ ꯀꯩꯅꯣꯅꯦ ꯅꯨꯄꯥ ꯅꯪꯕꯣ ꯁꯣꯔ ꯍꯣꯟꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯋꯥ ꯉꯥꯡꯉꯤꯁꯦ ꯍꯤꯡꯕꯩꯅꯤ ꯅꯪꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤ ꯑꯩꯁꯦ ꯁꯤꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯕꯒꯨꯝꯕꯅꯤ ꯀꯣ ꯌꯦꯡꯉꯨ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯌꯨꯝ ꯌꯦꯅꯈꯥ ꯅꯨꯈꯥ ꯑꯗꯒꯤ ꯁꯨꯃꯥꯡ ꯇꯦꯂꯣꯡ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯊꯝꯁꯤ ꯂꯨꯅ ꯅꯥꯟꯅ ꯂꯩꯁꯤꯀꯣ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯨꯄꯥ ꯁꯨꯃꯥꯡꯁꯤ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯝꯇ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗ ꯇꯥꯁꯤꯟꯅꯗ꯭ꯔꯕ ꯅꯪꯅ ꯀꯩꯅꯣꯅꯦ ꯂꯥꯏꯒ ꯑꯣꯛꯅꯔꯛꯑꯕ꯭ꯔꯣ ꯑꯁꯦꯡꯕ ꯚꯨꯠ ꯃꯤꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯕꯤꯅꯥ ꯐꯩꯖꯥꯎꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯍꯤꯡꯂꯤꯉꯩꯗꯁꯨ ꯈꯔ ꯊꯦꯛꯂꯤ ꯇꯧꯕꯗꯣ ꯕꯨꯠ ꯑꯣꯜꯂꯀꯥꯟꯗꯅ ꯍꯦꯟꯅ ꯊꯦꯛꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯅꯪꯕꯨ ꯕꯨꯠꯇ ꯍꯥꯏꯔꯒꯅ ꯕꯨꯠ ꯇꯪꯈꯥꯏ ꯁꯤꯕ ꯑꯣꯏꯍꯧꯔꯦꯃꯤ ꯍꯦꯔꯥ ꯀꯩꯅꯣꯅꯦ ꯅꯨꯄꯥ ꯅꯇꯩ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯤꯍꯦ ꯍꯩ ꯅꯨꯄꯤ ꯕꯤꯅꯥ ꯃꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤꯅꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯏꯃꯤꯠ ꯃꯪꯅ ꯎꯔꯛꯂꯕꯅꯤ ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯨꯊꯤ ꯀꯥꯏꯅ ꯀꯔꯦꯝꯅꯔꯒ ꯀꯧꯔꯛꯏꯕꯅꯤꯅꯦ ꯀꯧꯊꯣꯛꯏꯕꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯩꯅꯁꯨ ꯈꯪꯗꯗꯨꯅ ꯐꯨꯗꯔꯨꯕꯅꯦꯃꯤ ꯃꯉꯣꯟꯗ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯊꯥꯖꯁꯤꯔ ꯊꯥꯖꯔꯣꯏꯁꯤꯔꯅꯤ ꯑꯩꯕꯨ ꯌꯥꯔꯦ ꯊꯦꯡꯉꯦ ꯇꯨꯝꯕꯤꯔꯨꯔꯣ ꯍꯌꯦꯡꯅꯦ ꯑꯩ ꯇꯥ ꯀꯣꯛꯂꯦꯟ ꯑꯃꯥꯏꯕꯗꯣ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠꯇ ꯍꯪꯒꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯅꯨꯄꯥ ꯑꯩꯕꯨ ꯑꯗꯣ ꯑꯃꯨꯛꯁꯨ ꯊꯥꯖꯕ ꯍꯩ ꯑꯃꯥꯏꯕ ꯌꯦꯡꯕꯒ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯌꯦꯡꯒꯦ ꯍꯥꯏꯔꯒꯅ ꯊꯪꯅꯕ ꯈꯨꯜ ꯑꯁꯣꯝꯁꯤꯗ ꯑꯁꯤꯗ ꯑꯣꯏꯅꯅꯦ ꯑꯃꯥꯏꯕ ꯍꯩꯕꯗꯣ ꯑꯗꯨꯗ ꯌꯦꯡꯁꯤ ꯑꯩꯅꯦ ꯇꯥ ꯀꯣꯛꯂꯦꯟꯁꯤ ꯀꯌꯥ ꯊꯥꯖꯗꯦ ꯍꯩꯕ ꯅꯠꯇꯦ ꯁꯨꯝ ꯄꯪꯑꯣꯏ ꯑꯣꯏꯔꯤꯕ ꯑꯩꯗꯨꯅꯤ ꯌꯦꯡꯉꯨꯗꯣ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯃꯉꯣꯟꯗ ꯌꯦꯡꯅꯗꯕꯅꯤ ꯀꯣ ꯃꯤꯅ ꯈꯪꯕꯤꯗꯕ ꯍꯩꯇꯕ ꯑꯃꯥꯏꯕ ꯍꯥꯏꯗꯨ ꯃꯣꯏꯁꯤꯅꯤ ꯃꯇꯩ ꯃꯅꯥꯎꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯅꯤ ꯏꯁ ꯀꯔꯤꯕ ꯃꯨꯊꯤꯔꯩ ꯅꯪꯅ ꯑꯩꯗꯨ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩ ꯇꯥꯒꯦ ꯇꯥꯕ ꯇꯥ ꯀꯣꯛꯂꯦꯟ ꯍꯩꯇꯕ ꯑꯃꯥꯏꯕꯅꯤ ꯀꯩꯅꯣ ꯍꯌꯦꯡꯃꯛ ꯃꯉꯣꯟꯗ ꯆꯠꯂꯒ ꯌꯦꯡ ꯍꯩꯈ꯭ꯔꯕ ꯃꯤ ꯑꯃꯥꯏꯕꯁꯤꯗ ꯍꯩꯇꯦ ꯀꯩꯅꯣ ꯍꯦ ꯃꯨꯊꯤ ꯀꯨꯆꯨꯊꯤ ꯕꯤꯅꯥ ꯐꯩꯖꯥꯎꯕ ꯂꯥꯛꯑꯦ ꯕꯤꯅꯥ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯏꯃꯥꯒꯤ ꯐꯅꯦꯛꯀ ꯂꯩꯇ꯭ꯔꯕ ꯑꯩ ꯑꯃꯨꯛꯇ ꯀꯨꯞꯁꯤꯜꯂꯨ ꯁꯤꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯏꯅꯤ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯁꯨ ꯇꯥꯔꯦ ꯅꯨꯄꯥ ꯑꯩꯕꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤ ꯅꯪꯕꯨ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯑꯩꯒꯤ ꯀꯤꯒꯟꯕ ꯏꯄꯥꯏ ꯊꯤꯄꯥꯏ ꯍꯧꯔꯛꯑꯦꯕ ꯈꯪꯖꯤꯜꯂꯨ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯈꯥꯡꯂꯤꯕꯅꯤ ꯀꯤꯕꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯁꯤ ꯅꯨꯄꯤ ꯁꯦꯠꯂꯤꯕ ꯈꯨꯗꯩꯁꯤ ꯑꯣꯏꯅ ꯆꯣꯠꯂꯕꯅꯤ ꯂꯣꯏꯅ ꯑꯩꯗꯤ ꯍꯩꯃ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯑꯁ ꯅꯨꯄꯥ ꯀꯩꯅꯣꯅꯦ ꯑꯝꯇ ꯍꯣꯡꯗꯣꯛꯄꯤꯌꯨ ꯏꯪꯈ꯭ꯔꯕ ꯀꯥꯜ ꯑꯁꯤꯗ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯒꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯊꯣꯛꯄ ꯅꯨꯄꯥꯅꯤꯗꯀꯣ ꯑꯁ ꯑꯩ ꯉꯤꯍꯥꯛꯇ ꯇꯧꯔꯤꯕꯅꯤ ꯑꯁꯤꯗꯕꯨ ꯀꯤꯗ꯭ꯔꯗꯤ ꯅꯪꯕꯨ ꯂꯥꯛꯏꯁꯤ ꯕꯨꯠꯅꯦꯃꯤ ꯑꯩꯒ ꯃꯥꯏ ꯀꯌꯥ ꯆꯥꯅꯈꯤꯗ꯭ꯔꯕ ꯕꯨꯠ ꯐꯩꯖꯥꯎ ꯈꯪꯉꯕ ꯏꯁ ꯕꯨꯠ ꯐꯩꯖꯥꯎ ꯑꯣꯏꯅꯤ ꯅꯨꯄꯥ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ ꯕꯨꯠ ꯂꯥꯏꯔꯤꯅꯤ ꯑꯩꯗꯤ ꯅꯪꯁꯤ ꯑꯣꯏꯅ ꯌꯥꯝ ꯀꯤꯁꯤꯜꯂꯦꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯃꯨꯡꯗꯒ ꯇꯨꯝꯕ ꯌꯥꯔꯣꯏ ꯅꯈꯣꯡ ꯅꯈꯨꯠ ꯃꯣꯠꯄ ꯃꯈꯩ ꯅꯨꯄꯤ ꯑꯩ ꯀꯤ ꯍꯥꯏꯕꯅꯤ ꯅꯪ ꯃꯣꯠꯆꯔꯁꯅꯣꯕ ꯇꯥꯅꯤꯡꯗꯦ ꯂꯨ ꯅꯥꯟꯕ ꯌꯥꯝ ꯄꯥꯝꯖꯔꯦ ꯗꯥꯏ ꯃꯣꯠꯅ ꯐꯃꯨꯡ ꯀꯥꯏꯅ ꯃꯣꯏ ꯐꯩꯖꯥꯎꯗꯣ ꯂꯥꯛꯆꯅꯤ ꯑꯣꯏꯃ ꯅꯨꯄꯤ ꯑꯁꯨꯝꯅ ꯀꯤꯅ ꯃꯨꯊꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯇꯨꯝꯗꯕꯤ ꯑꯗꯨꯃꯛ ꯑꯍꯤꯡꯗ ꯍꯧꯈꯤꯔꯝꯃꯤ ꯇꯥ ꯃꯨꯊꯤꯌꯥ ꯇꯥꯕ꯭ꯔꯣ ꯅꯨꯄꯥ ꯅꯣꯡꯉꯥꯜꯂꯝ ꯑꯩꯗꯤ ꯀꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨꯝꯊꯔꯨꯔꯦꯗꯅ ꯕꯤꯅꯥ ꯀꯥꯟꯗꯦ ꯃꯅꯤꯡꯒꯤꯅ ꯈꯥꯁꯦ ꯑꯩ ꯁꯦꯡꯗꯣꯛꯀꯦ ꯅꯪ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯦꯝꯕ ꯁꯤꯠ ꯅꯥꯟꯅ ꯊꯝ ꯐꯩꯖꯥꯎꯗꯣ ꯇꯁꯦꯡꯅ ꯃꯁꯥ ꯅꯥꯟꯕꯗꯤ ꯄꯥꯝꯖꯕꯅꯤ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅꯁꯨ ꯍꯥꯏꯕ ꯂꯨꯅ ꯅꯥꯟꯅꯁꯨ ꯂꯩꯌꯨ ꯃꯣꯠꯂꯗꯤ ꯃꯤꯅ ꯏꯁꯤꯡ ꯈꯣꯏꯌꯥꯝꯇ ꯊꯛꯅꯤꯡꯉꯣꯏ ꯅꯥꯟꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯀꯔꯤꯝꯇ ꯍꯪꯒꯣꯏꯔꯣꯏꯗ ꯑꯩꯅ ꯍꯦꯛ ꯈꯜꯂꯤꯕꯅꯦꯕ ꯏꯁꯥꯁꯦ ꯅꯥꯜꯂꯒ ꯂꯣꯏꯔꯦꯅ ꯑꯗꯨꯕꯨ ꯃꯥꯅ ꯄꯦꯟꯗꯕ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯊꯋꯥꯏ ꯕꯨꯠ ꯑꯣꯜꯂꯕ ꯀꯥꯟꯁꯤꯗꯁꯨ ꯑꯩꯕꯨ ꯋꯥꯔꯛꯏꯅꯦꯕ ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯉꯁꯥꯏꯗꯣ ꯑꯩ ꯑꯌꯨꯛ ꯉꯟꯇꯥ ꯀꯩꯊꯦꯜ ꯊꯣꯛꯀꯦꯅ ꯆꯠꯄꯗ ꯇꯥ ꯀꯣꯛꯂꯦꯟꯗꯣ ꯊꯦꯡꯅꯩ ꯃꯥ ꯎꯕꯗ ꯍꯥꯏꯐꯦꯠꯇꯪ ꯍꯪꯂꯨꯕꯅꯤ ꯑꯩꯅ ꯑꯗ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ ꯉꯔꯥꯡ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯩꯇꯦꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯍꯩꯀꯣ ꯅꯨꯄꯥ ꯇꯥ ꯐꯩꯖꯥꯎꯅ ꯅꯪꯕꯨꯅꯦ ꯍꯥꯠꯀꯦ ꯀꯤꯍꯟꯒꯦ ꯄꯦꯟꯗꯕꯒꯤ ꯂꯥꯛꯄ ꯅꯠꯇꯦꯅ ꯍꯥꯏꯅꯤ ꯂꯨꯅ ꯅꯥꯟꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯕ ꯂꯥꯛꯄꯅꯦ ꯏꯁ ꯑꯁꯦꯡꯕ ꯃꯥꯅꯤꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯅꯨꯄꯤ ꯑꯁꯨꯝꯅ ꯃꯨꯊꯤ ꯂꯨꯅ ꯅꯥꯟꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯈꯤꯔꯝꯃꯤ ꯀꯣꯛꯂꯦꯟꯅ ꯐꯩꯖꯥꯎ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯗꯨ ꯍꯧꯖꯤꯛꯇꯤ ꯐꯪꯂꯦꯗꯅ
ꯂꯩꯀꯥꯏꯁꯤ ꯂꯣꯏꯅ ꯂꯨꯅ ꯅꯥꯟꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯕꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯗꯨꯅ ꯑꯩꯉꯣꯟꯗ ꯃꯈꯣꯏ ꯂꯥꯌꯦꯡꯕ ꯂꯥꯛꯄꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯁꯦꯜ ꯊꯨꯝ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯕ ꯐꯠꯇꯕ ꯊꯕꯛ ꯅꯠꯇꯦ ꯑꯐꯕ ꯊꯕꯛꯅꯤ ꯅꯠꯇ꯭ꯔ ꯐꯩꯖꯥꯎ ꯃꯥꯅꯤ ꯑꯆꯨꯝꯕꯅꯤ ꯇꯥꯀꯣꯛꯂꯦꯟ ꯌꯦꯡꯉꯨ ꯉꯔꯥꯡ ꯅꯪꯅ ꯃꯨꯊꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯨꯊꯤꯕꯨ ꯅꯪꯅ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯗꯨꯅ ꯃꯥ ꯉꯁꯤꯗꯤ ꯃꯌꯨꯝ ꯃꯀꯩ ꯁꯤꯠ ꯅꯥꯟꯅ ꯊꯝ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯑꯩꯒꯅꯦ ꯃꯥꯏ ꯅꯨꯄꯤꯒ ꯊꯦꯡꯅꯩ ꯃꯥꯅ ꯍꯥꯏꯐꯦꯠ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ ꯑꯩꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯆꯨꯝꯃꯤ ꯍꯥꯏꯗꯨ ꯑꯩ ꯇꯁꯦꯡꯅ ꯐꯩꯖꯥꯎ ꯅꯪꯒꯤ ꯅꯇꯦꯡꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯕ ꯐꯪꯂꯦ ꯇꯥꯀꯣꯛꯂꯦꯟ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯅꯤꯡꯊꯤꯅ ꯇꯥꯍꯜꯂꯝꯂꯒ ꯑꯩꯁꯨ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯆꯠꯂꯒꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯍꯦꯔꯥ ꯐꯩꯖꯥꯎ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯀꯗꯕꯅꯤ ꯅꯪꯕꯨ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯍꯥꯏꯁꯤꯅꯤ ꯍꯣꯏꯅꯦ ꯑꯣꯏꯖꯔꯣ ꯐꯩꯖꯥꯎ ꯅꯪꯁꯤ ꯚꯨꯠ ꯑꯣꯏꯔꯀꯥꯟꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯝꯖꯕꯩ ꯃꯁꯥꯒꯤꯅꯤ ꯍꯣꯏꯅꯦ ꯅꯪꯕꯨ ꯂꯩꯔꯥꯡꯗꯨ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡꯗꯨꯕꯨ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯌꯦ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏ ꯃꯥꯅꯅꯦ ꯍꯌꯦꯡ ꯁꯤꯔꯀꯥꯟꯗ ꯍꯦꯛ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯆꯔꯅꯤ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯤ ꯀꯔꯥꯏꯗꯕꯨ ꯇꯝꯅꯔꯨꯁꯨ ꯍꯥꯏꯅꯣ ꯈꯪꯗꯦ ꯈꯜꯂꯛꯈꯤꯒꯦ ꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯇꯝꯅꯧ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯤ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯝꯒꯅꯤ ꯍꯦꯔꯥ ꯌꯨꯝ ꯀꯩ ꯅꯤꯡꯊꯤꯅ ꯁꯥꯔꯦꯅ ꯍꯦꯛꯇ ꯅꯥꯟꯅ ꯂꯩꯔꯤꯅ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ ꯐꯩꯖꯥꯎ ꯆꯠ ꯃꯣꯏ ꯈꯥꯕꯣꯏꯒꯤ ꯃꯌꯨꯝꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯥꯜꯂꯤ ꯃꯣꯠꯂꯤ ꯈꯪꯉꯤ ꯍꯣꯏ ꯈꯥꯕ ꯃꯗꯨꯒꯤꯅꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩꯅꯅꯦ ꯉꯥꯎꯖꯕꯅꯤ ꯌꯥꯝ ꯆꯥꯛꯆꯕꯅꯤ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯐꯩꯖꯥꯎ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤꯌꯦ ꯑꯗꯨ ꯇꯥꯀꯣꯛꯂꯦꯟ ꯑꯩꯁꯦ ꯚꯨꯠꯅꯤꯅ ꯑꯩꯁꯦ ꯑꯣꯟꯅꯤꯡꯕꯃꯨꯛ ꯑꯣꯟꯕ ꯌꯥꯅꯤꯅ ꯌꯥꯈꯤꯔꯣꯏꯗ ꯑꯗꯨꯗꯤ ꯅꯪꯅ ꯚꯨꯠ ꯑꯣꯟꯕ ꯆꯍꯤ ꯑꯃ ꯐꯥꯔꯒ ꯅꯪꯒꯤ ꯁꯛꯇꯤ ꯄꯥꯏꯗꯧꯅꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯁꯛꯇꯤꯗꯨ ꯄꯥꯏꯕ ꯌꯥꯈꯤꯔꯣꯏꯅꯦ ꯑꯁ ꯌꯥꯝ ꯆꯥꯛꯑꯦ ꯌꯥꯔꯗꯤ ꯅꯨꯄꯤ ꯑꯁꯦꯡꯕ ꯑꯣꯜꯂꯒ ꯃꯣꯏ ꯈꯥꯕꯒꯤ ꯅꯥꯛꯇ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯇꯥꯀꯣꯛꯂꯦꯟ ꯅꯪꯗꯤ ꯑꯃꯥꯏꯕꯅꯤ ꯁꯣꯏꯗꯅ ꯍꯩꯔꯝꯅꯤ ꯈꯪꯉꯤ ꯑꯩꯕꯨ ꯅꯪꯒꯤ ꯀꯩꯅꯣ ꯁꯣꯟꯕ ꯌꯥꯕꯗꯣ ꯁꯣꯜꯂꯒ ꯅꯨꯄꯤ ꯚꯨꯠ ꯐꯖꯕꯤ ꯑꯝꯇ ꯑꯣꯜꯍꯟꯕꯤꯌꯨ ꯍꯤꯡ ꯆꯥꯕ ꯅꯪꯕꯨ ꯑꯝꯇ ꯑꯣꯜꯍꯜꯂꯣꯏꯃꯤ ꯍꯩ ꯀꯔꯤ ꯚꯨꯠꯅꯣꯅꯦ ꯃꯁꯤꯕꯨ ꯑꯣ ꯂꯩꯁꯥꯕꯤ ꯚꯨꯠ ꯅꯪꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯎꯕꯗ ꯑꯇꯩ ꯚꯨꯠꯁꯤꯡ ꯑꯁꯦ ꯂꯥꯛꯑꯦ ꯑꯁꯣꯝꯗ ꯀꯥꯟꯅꯔꯦ ꯐꯩꯖꯥꯎ ꯅꯪꯁꯨ ꯃꯈꯣꯏ ꯃꯔꯛꯇ ꯂꯩꯔꯨ ꯑꯩꯁꯨꯅꯦ ꯉꯥꯛ ꯄꯣꯊꯥꯒꯦ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯌꯥꯝ ꯂꯩꯀꯣ ꯇꯧꯔꯛꯑꯅꯤ ꯃꯣꯏ ꯍꯧꯅꯕꯤ ꯑꯗꯣ ꯁꯝ ꯑꯝꯇ ꯄꯤꯌꯣ ꯍꯥꯞꯀꯦꯅꯤ ꯀꯣꯛꯂꯦꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯐꯩꯖꯥꯎ ꯄꯦꯔꯤ ꯚꯨꯠ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯀꯞꯄꯤꯕꯗꯨꯅ ꯏꯁꯦꯝꯒꯤ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟꯕ ꯑꯩꯕꯨꯅꯦ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯀꯧꯔꯛꯀꯅꯨ ꯑꯩꯅꯦ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤ ꯑꯣꯜꯂꯕꯅꯤ ꯅꯪꯁꯦ ꯅꯨꯄꯤ ꯑꯣꯜꯂꯤꯕ ꯐꯖꯔꯦ ꯂꯋꯥꯏ ꯏꯇꯥꯡ ꯇꯥꯡꯕ ꯃꯈꯩ ꯍꯦ ꯇꯁꯦꯡꯅꯦ ꯅꯨꯄꯤ ꯃꯥꯟꯅꯕ ꯀꯦꯕꯤꯒꯦ ꯂꯥꯛꯑꯣ ꯅꯪ ꯀꯦꯕꯤꯕ ꯍꯩꯒꯗ꯭ꯔꯣ ꯑꯁꯦꯡꯕ ꯍꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯄꯤꯅꯦ ꯑꯩꯁꯦ ꯅꯪꯕꯨꯅꯦ ꯅꯨꯄꯤ ꯐꯠ ꯑꯣꯟꯊꯣꯛꯄꯤꯒꯦꯁꯦ ꯑꯩꯁꯦ ꯁꯛꯇꯤ ꯌꯥꯝꯅ ꯄꯥꯏꯕꯤ ꯚꯨꯠ ꯅꯨꯄꯤꯅꯦ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯐꯩꯖꯥꯎꯕꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯑꯣꯜꯍꯜꯂꯝꯃꯤ ꯚꯨꯠ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯎꯕꯣ ꯈꯣꯡꯕꯣ ꯂꯣꯏꯔꯦ ꯐꯩꯖꯥꯎ ꯎꯕꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯂꯩꯍꯥꯎ ꯅꯪꯕꯨ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯣ ꯉꯁꯤꯁꯤꯕꯣ ꯅꯤꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ ꯑꯣ ꯍꯌꯦꯡꯗꯣ ꯉꯥꯏꯍꯥꯛ ꯑꯩꯒ ꯆꯠꯁꯨꯉꯥꯏ ꯑꯗꯨ ꯌꯦꯡꯉꯣꯏ ꯅꯤꯅꯦꯅꯦ ꯅꯪꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯉꯩ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯃꯆꯥ ꯍꯧꯒꯠꯂꯛꯏꯁꯦ ꯑꯝꯇ ꯁꯦꯡꯒꯦꯀꯣ ꯅꯪ ꯃꯥꯃ ꯐꯩꯖꯥꯎꯗꯣ ꯃꯁꯥ ꯅꯥꯟꯈ꯭ꯔꯕ ꯃꯣꯠꯄ ꯌꯥꯕ ꯅꯠꯇꯦ ꯌꯨꯝ ꯀꯩ ꯃꯣꯠꯅ ꯂꯩꯌꯦꯅ ꯑꯃꯨꯛꯅꯦ ꯃꯪꯗ ꯂꯥꯛꯀꯅꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕꯅꯦꯕꯨ ꯂꯩꯍꯥꯎ ꯍꯦꯛ ꯁꯤꯈ꯭ꯔꯕꯅꯤꯅ ꯈꯤꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯅꯤꯅꯦ ꯁꯤꯃ ꯍꯣꯏ ꯅꯤꯅꯦ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯂꯩꯍꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯔꯥꯡꯗꯨ ꯁꯨꯃꯥꯡꯒꯤ ꯅꯥꯄꯤ ꯃꯆꯥ ꯍꯧꯔꯤꯕꯗꯨ ꯁꯦꯡꯂꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯈꯠꯅꯕꯋꯣ ꯆꯩꯅꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯅꯪ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯅꯒꯨꯜꯁꯦ ꯑꯩ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ ꯍꯔꯥꯎꯐꯝ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯇꯥ ꯐꯩꯖꯥꯎ ꯅꯪꯁꯦ ꯇꯁꯦꯡꯅꯗꯤ ꯑꯩꯅꯅꯦ ꯅꯨꯡꯁꯤ ꯈꯪꯗꯦ ꯉꯁꯤ ꯉꯔꯥꯡꯁꯤꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯉꯦꯅ ꯅꯪ ꯅꯤꯡꯁꯤꯡ ꯅꯪꯕꯨ ꯀꯧꯔꯒ ꯀꯞꯂꯤꯕꯁꯦ ꯃꯁꯤ ꯅꯠꯇꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯍꯤꯡꯂꯤꯉꯩ ꯅꯨꯡꯁꯤꯅꯧ ꯈꯠꯅ ꯆꯩꯅ ꯇꯧꯅꯨ ꯍꯥꯏꯅꯔꯤꯕꯁꯦ ꯅꯁꯥ ꯅꯥꯟꯕꯁꯨ ꯄꯥꯝꯖꯈ꯭ꯔꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯁꯤꯠ ꯅꯥꯜꯂꯤꯕ ꯅꯪ ꯂꯩꯔꯤꯉꯩꯗ ꯑꯩꯕꯨ ꯃꯣꯠꯂꯤ ꯅꯥꯟꯗꯦꯅ ꯅꯪꯅ ꯆꯩꯕꯗꯣ ꯅꯪꯅ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨ ꯇꯧꯔꯤ ꯅꯥꯀꯟꯗ ꯐꯩꯖꯥꯎꯒꯤ ꯊꯋꯥꯏ ꯂꯩꯔꯤ ꯂꯩꯔꯥꯡꯅꯗꯤ ꯎꯗꯦ
ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯅ ꯑꯗꯨꯕꯨꯅꯤ ꯂꯩꯔꯥꯡ ꯑꯩꯗꯤꯅꯦ ꯀꯨꯏꯔꯔꯣꯏ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯆꯠꯂꯅꯤꯗꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯍꯜꯂꯝꯈꯤꯒꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯐꯩꯖꯥꯎꯗꯨ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯀꯣꯛꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯣꯛꯂꯦꯟ ꯑꯩꯈꯣꯏꯗꯤ ꯅꯪꯁꯤ ꯅꯍꯥꯟ ꯃꯈꯩ ꯍꯩꯇꯕ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯣꯏꯅ ꯎꯔꯨꯔꯦ ꯂꯥꯟꯅ ꯑꯩꯈꯣꯏꯗ ꯈꯟꯒꯅꯨꯀꯣ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯅꯥꯕ ꯌꯥꯝꯅ ꯀꯨꯏꯔꯕ ꯅꯪꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯑꯁꯤ ꯊꯛꯄꯗꯒꯤ ꯌꯦꯡꯉꯨ ꯃꯁꯥꯁꯤ ꯈꯔ ꯀꯟꯈꯠꯆꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀꯣꯛꯂꯦꯟ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦꯅꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯆꯠꯈꯤꯕꯒꯅꯤ ꯐꯩꯖꯥꯎ ꯅꯪ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯦ ꯅꯨꯡꯉꯥꯏꯔꯦ ꯌꯦꯡꯉꯣꯏ ꯑꯩꯅꯅꯦ ꯅꯪꯕꯨ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯁꯣꯔꯥꯔꯦꯟꯗ ꯊꯥꯕꯤꯔꯒꯦ ꯂꯥꯏꯔꯩꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨ ꯅꯪꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛꯇꯤ ꯇꯣꯞ ꯊꯕꯛ ꯑꯃꯠꯇꯪꯒ ꯇꯧꯕꯤꯔꯝꯃꯨ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯕꯤꯃꯣꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯅꯪ ꯑꯃꯨꯛꯇꯒ ꯇꯝꯗꯔꯨꯁꯨ ꯑꯁꯤ ꯂꯣꯏꯔꯒꯅꯦ ꯑꯩ ꯅꯪꯉꯣꯟꯗ ꯊꯧꯗꯥꯕꯁꯦ ꯇꯣꯛꯑꯒꯦ ꯂꯣꯏꯔꯒꯦ ꯃꯁꯤꯗ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ ꯕꯤꯃꯣꯜꯒꯤ ꯃꯌꯨꯝꯗ ꯐꯥꯎꯖꯤꯜꯂꯛꯏ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯀꯩꯅꯣ ꯌꯣꯡꯆꯥꯛ ꯃꯅꯝ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯊꯤꯅꯝꯂꯤꯅꯦ ꯅꯝꯊꯤꯈ꯭ꯔꯦꯗ ꯕꯨꯠ ꯑꯩ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝ ꯅꯝꯊꯤꯔꯁꯤꯅꯗꯤ ꯃꯤ ꯃꯣꯏꯅꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯅꯝꯊꯤꯔꯝꯃꯤ ꯑꯗꯨꯕꯨꯗꯤ ꯃꯁꯤ ꯕꯤꯃꯣꯜꯁꯦ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯅꯝꯊꯤꯕꯅꯤ ꯌꯣꯡꯆꯥꯛꯇ ꯆꯥꯔꯒ ꯌꯣꯡꯆꯥꯛꯇ ꯈꯔ ꯆꯣꯞꯆꯕꯅꯤ ꯀꯥꯟꯗꯦ ꯃꯣꯏꯗ ꯇꯝꯅꯔꯝꯃꯒꯅꯦ ꯑꯩꯈꯣꯏꯒꯤ ꯈꯥꯕ ꯃꯁꯛ ꯐꯖꯕ ꯍꯣꯏꯗ ꯑꯃꯨꯛ ꯇꯝꯅꯔꯨꯒꯦ ꯕꯤꯃꯣꯜꯅ ꯍꯥꯎꯈ꯭ꯔꯦꯗ ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯦ ꯌꯣꯡꯆꯥꯛ ꯑꯃ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯑꯃ ꯀꯥꯡꯍꯧ ꯌꯣꯡꯆꯥꯛ ꯄꯟꯊꯥꯅꯤ ꯌꯣꯡꯆꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯕ ꯇꯥꯕ ꯍꯥꯎꯈ꯭ꯔꯦꯗ ꯄꯥꯝꯖꯕ ꯏꯟꯁꯥꯡꯅꯤ ꯍꯥꯎꯅꯤꯌꯦ ꯑꯗꯨꯅ ꯃꯅꯤꯡ ꯃꯌꯥꯗꯤ ꯃꯅꯝꯅ ꯍꯥꯔꯤ ꯌꯣꯡꯆꯥꯛꯅ ꯀꯅꯥ ꯑꯣ ꯑꯩꯅꯦ ꯅꯪꯕꯨ ꯇꯝꯅꯕ ꯂꯥꯛꯄ ꯚꯨꯠꯅꯦ ꯏꯁ ꯀꯅꯥ ꯑꯉꯥꯡꯅꯣ ꯑꯩꯉꯣꯟꯗ ꯇꯝꯅꯕ ꯂꯥꯛꯏꯅꯤ ꯀꯥꯏꯅ ꯂꯛꯅꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯇꯞ ꯃꯈꯩ ꯐꯨꯊꯅꯤꯀꯣ ꯑꯉꯥꯡꯅꯤꯅ ꯀꯩ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯩ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯗꯤ ꯚꯨꯠꯅꯦ ꯐꯨꯕꯤꯔꯣꯍꯦ ꯌꯣꯡꯆꯥꯛ ꯃꯥꯟꯕ ꯅꯁꯛꯇꯨꯒ ꯅꯝꯊꯤꯌꯦ ꯃꯤ ꯄꯣꯡ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯔꯔꯣꯏ ꯐꯔꯤꯅꯤꯅꯦ ꯁꯤꯗ ꯁꯦꯜ ꯄꯨꯕ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯦꯗꯅ ꯊꯤꯅꯝꯁꯤꯅ ꯏꯁ ꯃꯁꯤ ꯀꯩꯇꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦꯗ ꯃꯪꯒꯣꯜ ꯑꯁꯤꯗ ꯐꯝꯂꯒ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯈꯣꯏ ꯁꯨꯃꯥꯡꯁꯤ ꯆꯠꯀꯦ ꯑꯩ ꯎꯔꯒ ꯀꯦꯜꯂꯒꯦꯗꯣ ꯍꯩꯃ ꯀꯅꯥꯅꯣꯅꯦ ꯁꯨꯃꯥꯡ ꯑꯁꯤ ꯆꯠ ꯁꯥꯟꯅꯔꯤꯕꯁꯤꯕꯣ ꯀꯅꯥꯅꯣꯅꯦ ꯐꯤꯕꯝꯁꯤꯒꯗꯤ ꯑꯉꯥꯡꯗꯤ ꯃꯥꯟꯗꯦ ꯑꯍꯜꯅꯤ ꯕꯤꯃꯣꯜ ꯆꯪꯁꯤꯜꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯩꯈꯦꯠ ꯆꯨꯈꯠꯇꯨꯅ ꯑꯣ ꯑꯩꯅꯦ ꯑꯣ ꯃꯁꯤ ꯀꯩꯅꯣ ꯀꯤ ꯕꯨꯠꯅꯦ ꯂꯥꯎꯒꯅꯨ ꯆꯦꯟꯁꯤꯟꯈꯤꯕꯒ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯦꯟꯖꯥꯎ ꯄꯥꯏꯔꯗꯣ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯅꯪ ꯆꯠꯊꯣꯛꯎꯔꯥ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯔꯥ ꯍꯥꯏꯌꯨ ꯄꯥꯡꯒꯦꯅ ꯍꯥꯏꯌꯨ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯄꯥꯡꯗ꯭ꯔꯗꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯊꯣꯛꯄ ꯇꯥꯔꯦꯗꯅ ꯍꯣꯏ ꯄꯥꯡꯒꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯅꯗꯤ ꯆꯥꯊꯣꯛꯄꯤꯒꯅꯨ ꯑꯩ ꯁꯤꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯤꯡꯅꯤꯡꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯔꯦꯅ ꯃꯨꯛꯇꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕ ꯅꯪ ꯑꯣꯏꯅ ꯆꯥꯊꯣꯛꯀꯅꯤ ꯃꯅꯝ ꯑꯃ ꯇꯧꯔꯦ ꯑꯩꯗꯣ ꯀꯤꯕꯁꯤꯗ ꯆꯤꯠꯂꯦ ꯑꯩꯅ ꯈꯜꯂꯦꯕ ꯌꯣꯡꯆꯥꯛ ꯃꯈꯩ ꯆꯥꯁꯤꯜꯂꯒ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯁꯤꯕ ꯇꯥꯔꯦ ꯚꯨꯠ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯔꯕꯤ ꯕꯤꯃꯣꯜ ꯍꯧꯊꯥꯗꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯍꯣꯏꯃ ꯁꯤꯕ ꯇꯥꯔꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯚꯨꯠꯅꯦ ꯌꯣꯡꯆꯥꯛꯇ ꯉꯥꯎꯕ ꯚꯨꯠ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯁꯣꯝꯗ ꯑꯃꯨꯛ ꯈꯥꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯣ ꯈꯥꯕꯧ ꯑꯩꯁꯦ ꯃꯣꯏꯒꯤ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯀꯦꯕꯤꯔꯛꯈꯤꯕꯅꯤꯀꯣ ꯅꯨꯄꯤ ꯃꯥꯟꯗꯅ ꯐꯖꯔꯝꯃꯅꯤꯗ ꯈꯥꯕꯅ ꯎꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯉꯥꯎꯈꯤꯗꯅꯕ ꯌꯥꯝ ꯆꯥꯛꯆꯩ ꯍꯥꯏꯕ ꯏꯁ ꯃꯤꯒꯤ ꯌꯦꯅꯈꯥꯁꯤꯗ ꯇꯝꯅꯔꯨꯁꯣꯅ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯊꯦꯛꯑꯒ ꯂꯩꯔꯝꯃꯤꯕꯁꯦ ꯈꯪꯉꯤꯡ ꯆꯥꯕꯤ ꯀꯩꯅꯣ ꯇꯝꯅꯕ ꯂꯥꯛꯏꯕꯅꯤ ꯑꯩꯁꯦ ꯏꯆꯦ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯃꯥꯏꯕ ꯀꯣꯛꯂꯩꯅ ꯊꯥꯔꯛꯏꯕꯅꯤ ꯅꯪ ꯁꯦꯟꯅꯔꯨꯁꯨ ꯍꯥꯏꯗꯅ ꯑꯇꯩꯗꯗꯤ ꯁꯦꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯃꯁꯤꯒꯤ ꯈꯥꯕ ꯍꯥꯏꯕ ꯅꯨꯄꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅꯕꯗꯤ ꯅꯪ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯅ ꯂꯥꯛꯏꯕꯅꯤ ꯑꯩ ꯏꯁ ꯑꯩꯕꯨ ꯃꯥꯅ ꯁꯦꯟꯅꯧ ꯍꯥꯏꯕ ꯑꯗꯨꯁꯨ ꯅꯪꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏ ꯈꯥꯕ ꯎꯔꯒꯅꯦ ꯑꯃꯨꯛ ꯉꯥꯎꯈꯤꯗꯅꯕ ꯅꯪ ꯑꯣꯏꯅ ꯑꯩꯅꯦ ꯌꯥꯝ ꯆꯥꯛꯀꯅꯤ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯄꯛꯇꯦꯀꯣ ꯅꯪ ꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯀꯩꯅꯣꯅꯦ ꯑꯗꯨꯁꯨ ꯅꯨꯄꯥ
ꯑꯩꯅ ꯈꯔ ꯀꯦꯕꯤꯈꯤꯕꯗꯒꯤ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯀꯥꯎꯔꯝꯃ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯕꯨꯠ ꯅꯪꯅ ꯏꯔꯥꯡꯒ ꯇꯧꯔꯗꯕ ꯌꯦꯡꯅꯤꯡꯗꯦꯀꯣ ꯕꯨꯠ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯀꯩꯅꯣ ꯃꯤ ꯃꯊꯪ ꯃꯄꯣꯛꯇ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯇꯣꯏꯕ ꯄꯣꯛꯅꯤ ꯍꯟꯗꯛꯀꯤ ꯅꯪꯒꯤ ꯃꯄꯣꯛ ꯑꯁꯤꯒꯨꯝ ꯇꯪꯈꯥꯏ ꯑꯣꯏꯅ ꯄꯣꯛꯂꯛꯆꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯁꯣꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯁꯥ ꯅꯥꯟꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯃꯒꯤ ꯃꯄꯣꯛꯇ ꯄꯣꯛꯇꯣꯏꯅꯤ ꯅꯪ ꯀꯩ ꯈꯪꯉꯤ ꯅꯪꯗꯤ ꯅꯁꯛ ꯊꯤꯖꯕꯅꯤꯅ ꯑꯩꯅꯅꯦ ꯐꯖꯅꯤ ꯍꯥꯏꯕꯁꯤꯗ ꯀꯂꯛꯑꯝꯅꯤꯅꯤ ꯍꯥ ꯍꯩꯂꯥꯡꯒꯅꯨ ꯐꯖꯕꯤ ꯅꯪꯕꯣ ꯃꯤ ꯊꯣꯛꯂꯛꯏꯁꯤ ꯎꯗ꯭ꯔꯦꯅꯦ ꯋꯥ ꯑꯩꯒꯤ ꯃꯤꯡ ꯐꯖꯕꯤ야 ꯐꯩꯖꯥꯎ ꯅꯠꯇ꯭ꯔꯦ ꯄꯥꯝꯖꯔꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯐꯖꯕꯤ야 ꯏꯁ ꯂꯥꯎꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯤ ꯊꯣꯛꯂꯛꯑꯦ ꯇꯝꯅꯔꯁꯦ ꯑꯩꯅꯦ ꯃꯉꯣꯟꯗ ꯊꯋꯥꯏ ꯆꯪꯁꯤꯜꯂꯨꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯃꯣꯏ ꯏꯃꯨꯡꯗ ꯇꯝꯅꯗꯧꯕ ꯈꯪꯉꯕ ꯀꯔꯤ ꯌꯥꯔꯣꯏ ꯑꯩꯅ ꯆꯪꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯣꯏ ꯏꯃꯨꯡꯗ ꯇꯝꯃꯣ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯅꯪꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯏꯕ ꯐꯖꯕꯤ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯕꯤ ꯈꯥꯕꯕꯨ ꯃꯄꯥꯟ ꯊꯣꯛꯂꯛꯅꯕ ꯀꯧꯔꯝꯃꯤ ꯈꯥꯕꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯐꯩꯖꯥꯎꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯥꯕꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯪꯒꯣꯜꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯊꯣꯛꯅꯔꯛꯄ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯨꯡꯖꯦꯡ ꯆꯥꯏꯁꯤꯜꯂꯒ ꯇꯝꯅꯔꯝꯃꯤ ꯅꯨꯡꯖꯦꯡ ꯆꯥꯏꯁꯤꯟꯒꯦ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯆꯤꯡꯒ ꯃꯊꯛ ꯑꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤ ꯁꯥꯟꯅꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯅꯣꯛꯄꯨ ꯀꯞꯄꯨ ꯑꯃꯨꯛ ꯇꯣꯏꯕ ꯇꯝꯅꯔꯝꯃꯤ ꯈꯥꯕꯗ ꯐꯩꯖꯥꯎꯒꯤ ꯊꯋꯥꯏ ꯆꯪꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯤꯅ ꯈꯥꯕꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯃꯄꯥꯟꯗ ꯕꯨꯠ ꯅꯨꯄꯤꯅ ꯇꯝꯅꯕꯗꯨ ꯇꯥꯔꯒ ꯈꯥꯕꯅ ꯑꯣꯏꯃ ꯀꯤꯌꯦ ꯀꯩꯅꯣ ꯑꯁꯨꯛ ꯀꯟꯅ ꯇꯝꯅꯔꯤꯕꯁꯤꯕꯣ ꯀꯃꯥꯏꯅꯗꯤ ꯍꯦꯃꯜꯂꯤꯅꯤꯍꯦ ꯇꯝꯅꯔꯤꯗꯨ ꯀꯩꯅꯣ ꯍꯦꯃꯜꯂꯦ ꯇꯝꯅꯩꯗꯨ ꯀꯩꯅꯣ ꯑꯣ ꯈꯔ ꯃꯥꯜꯍꯟꯒꯦ ꯇꯝꯅꯕ ꯀꯤꯗ꯭ꯔꯗꯤ ꯇꯝꯅꯕ ꯀꯧꯗꯦꯅꯦ ꯅꯪꯕꯣ ꯀꯤꯔꯒꯅꯤꯅꯦ ꯇꯝꯅꯕ ꯀꯧꯔꯤꯁꯦ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯛꯂꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯥꯕꯁꯤꯕꯨ ꯈꯣꯟꯖꯦꯜꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯁꯤ ꯀꯥꯟꯅꯔꯣꯏ ꯑꯇꯣꯞꯄ ꯈꯨꯜꯗ ꯍꯧꯖꯤꯛ ꯆꯠꯂꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯀꯣꯛꯂꯦꯟꯗ ꯑꯣꯏꯅ ꯀꯧꯔꯁꯤ ꯍꯣꯏ ꯑꯩꯈꯣꯏ ꯈꯔ ꯆꯠꯂꯨꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯣꯛꯂꯦꯟ ꯀꯧꯔꯒ ꯈꯥꯕꯕꯨ ꯌꯦꯡꯍꯟꯕꯗꯒꯤ ꯐꯩꯖꯥꯎꯒꯤ ꯊꯋꯥꯏꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯀꯣꯛꯂꯦꯟ ꯈꯨꯜ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯂꯥꯏꯌꯣꯛ ꯇꯤꯜꯂꯣꯛ ꯇꯧꯔꯛꯄꯗ ꯃꯥꯕꯨ ꯌꯦꯡꯍꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯛꯂꯦꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯐꯩꯖꯥꯎ ꯅꯍꯥꯛ ꯑꯩꯅ ꯂꯩꯔꯝꯂꯦꯟꯗ ꯅꯪꯒꯤ ꯊꯋꯥꯏꯁꯤꯕꯨ ꯉꯁꯤꯗꯒꯤ ꯊꯥꯕꯤꯔꯕꯅꯤꯀꯣ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯄꯥꯝꯖꯕ ꯃꯄꯣꯛ ꯑꯗꯨ ꯄꯣꯛꯆꯔꯨꯔꯣꯀꯣ ꯇꯥ ꯀꯣꯛꯂꯦꯟ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯐꯩꯖꯥꯎꯁꯨ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯀꯣꯛꯂꯦꯟ ꯃꯄꯤ ꯇꯥꯅ ꯐꯩꯖꯥꯎ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯛ ꯈꯪꯕꯤꯔꯝꯗꯦ ꯅꯪꯒꯤ ꯃꯇꯦꯡꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯈꯪꯅꯔꯦ ꯑꯇꯩ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯁꯨ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯒꯦ ꯑꯩꯅ ꯃꯈꯣꯏꯕు ꯐꯥꯖꯤꯜꯂꯒ ꯊꯝꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯅꯤ ꯐꯩꯖꯥꯎ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯝꯃꯤ ꯃꯃꯤꯡꯁꯨ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯐꯖꯕꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯊꯣꯟꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯁꯨ ꯐꯖꯕꯤ ꯃꯁꯥ ꯅꯥꯟꯕ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ ꯐꯖꯕꯤꯌꯥ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ ꯍꯣꯏꯅꯃ ꯏꯁꯤꯡ ꯁꯣꯛꯎꯒꯦ ꯐꯩ ꯁꯣꯛꯎꯔꯣ ꯍꯣꯔꯦꯟꯗꯤ ꯁꯤꯡꯖꯨ ꯆꯥꯁꯤꯀꯣ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯆꯥꯁꯤ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯅꯣꯏꯔꯣꯝꯗꯗꯤ ꯇꯜꯂꯤ ꯑꯣ ꯌꯥꯏꯌꯦ ꯐꯖꯕꯤ ꯍꯔꯥꯎꯅ ꯅꯣꯛꯃꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ